ꯄꯣꯄꯤ ꯊꯥꯕꯗ ꯆꯤꯡ ꯀꯌꯥ ꯑꯃ ꯀꯣꯛꯊꯣꯛꯈ꯭ꯔꯦ ꯁꯤꯒꯤ ꯃꯑꯣꯡꯁꯤꯃꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯖꯕꯅꯦ ꯀꯤꯍꯣꯝ ꯊꯥꯕ ꯆꯤꯡꯃꯥꯏ ꯂꯣꯏꯅ ꯀꯣꯛꯊꯣꯛꯄ ꯎꯖꯩ ꯑꯇꯣꯞꯄ ꯃꯐꯝꯗ ꯃꯐꯝꯁꯤꯃꯛꯇꯤ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯀꯤꯍꯣꯝ ꯊꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯎꯔꯤ ꯃꯔꯛꯁꯤꯗ ꯎ ꯊꯥꯔꯒ ꯎ ꯃꯈꯣꯡꯉꯩꯁꯤꯗ ꯀꯤꯍꯣꯝ ꯊꯥꯏ ꯍꯦꯛ ꯌꯦꯡꯕꯗ ꯇꯣꯞ ꯇꯣꯞꯄ ꯐꯤꯂꯤꯡꯁ ꯑꯃ ꯐꯥꯎꯍꯟꯕ ꯉꯝꯃꯤꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯃꯐꯝꯅꯤ ꯃꯤꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤ ꯆꯥꯛ ꯆꯥꯅꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯍꯩ ꯆꯥꯕ ꯂꯥꯛꯄ ꯌꯥꯏ ꯀꯤꯍꯣꯝ ꯃꯐꯝꯗꯅꯤꯅ ꯀꯤꯍꯣꯝ ꯆꯥꯒꯗꯕꯅꯤ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯄꯗꯤ ꯌꯥꯗꯦ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤꯅꯤ ꯁꯂꯨꯡꯐꯝꯗꯩ ꯑꯣꯏꯕꯤꯗꯣꯏꯅꯤꯀꯣ ꯇꯤꯛ ꯄꯥꯝꯕꯤ ꯃꯌꯥꯝ ꯊꯥꯔꯒ ꯇꯤꯛ ꯄꯥꯝꯕꯤ ꯃꯈꯥꯗ ꯀꯤꯍꯣꯝ ꯊꯥꯕ ꯑꯦꯔꯤꯌꯥꯅꯤ ꯁꯤꯃꯛꯇꯤ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕꯅꯦꯕꯨ ꯍꯥꯏꯖꯕ ꯌꯥꯏ ꯑꯇꯣꯞꯄꯗ ꯎꯖꯔꯛꯇꯦ ꯀꯤꯍꯣꯝ ꯊꯥꯕ ꯑꯇꯣꯞꯄ ꯆꯤꯡꯃꯥꯏꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯀꯣꯛꯊꯣꯛꯄ ꯆꯤꯡꯃꯥꯏ ꯉꯥꯛꯇ ꯑꯣꯏꯅ ꯎꯖꯩ ꯃꯁꯤꯃꯗꯤ ꯆꯤꯡꯃꯥꯏꯗꯤ ꯀꯣꯛꯊꯣꯛꯇꯕꯤꯗ ꯎ ꯃꯔꯛꯁꯤꯗ ꯀꯤꯍꯣꯝ ꯊꯥꯔꯤ ꯌꯥꯝ ꯆꯥꯎꯕ ꯃꯐꯝ ꯉꯥꯛꯇꯅꯤꯀꯣ ꯑꯁꯤꯗ ꯗ꯭ꯔꯦꯒꯣꯟ ꯎꯍꯩꯁꯨ ꯂꯩꯔꯤ ꯑꯋꯥꯊꯕꯤ ꯂꯩꯔꯤ ꯐꯖꯔꯦ ꯑꯣꯖꯥ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕꯤꯕ ꯌꯥꯕ꯭ꯔꯣ ꯌꯥꯗꯤꯌꯦ ꯑꯗꯣ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯀꯥꯏꯗ ꯂꯥꯛꯄꯤꯒꯦ ꯎ ꯃꯔꯛꯇ ꯀꯤꯍꯣꯝ ꯊꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯇꯣꯞꯄ ꯈꯪꯅꯗꯕ ꯃꯥꯜꯂꯦ ꯁꯤꯗꯤ ꯑꯇꯩꯗꯤ ꯀꯌꯥ ꯈꯪꯅꯗꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯒꯦꯅ ꯇꯧꯕꯅꯦ ꯁꯤꯒꯤ ꯎꯁꯦ ꯂꯩꯍꯥꯎꯗꯤ ꯆꯤꯡꯗꯦ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯒꯤ ꯃꯈꯣꯡꯗꯤ ꯏꯃꯤꯜ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯕꯨꯗꯩꯗ ꯑꯩ ꯇꯦꯁ ꯇꯧꯕꯅꯦ ꯌꯥꯗꯤ ꯌꯥꯏꯑꯕ ꯀꯤꯍꯣꯝ ꯐꯖꯅ ꯂꯣꯛꯑꯦ ꯐꯖꯅ ꯂꯣꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯁꯦ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕ ꯌꯥꯗꯕꯅꯤ ꯚꯤꯗꯤꯑꯣꯗꯤ ꯎꯠꯆꯗ꯭ꯔꯦ ꯃꯁꯥꯃꯛꯁꯦ ꯑꯗꯣ ꯎ ꯊꯥꯔꯒꯁꯨ ꯀꯤꯍꯣꯝ ꯊꯥꯕ ꯌꯥꯏ ꯍꯥꯏꯕꯗꯨꯃꯗꯤ ꯁꯤꯁꯤꯅ ꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯂꯝꯕꯤ ꯂꯩꯕꯗꯤ ꯑꯥꯃꯨꯛ ꯀꯥ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯈꯥꯒꯦꯜ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯔꯤ ꯈꯥꯒꯦꯜ ꯂꯩꯍꯥꯎ ꯎꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯈꯥꯒꯦꯜ ꯂꯩꯍꯥꯎꯁꯤ ꯂꯩꯔꯦ ꯂꯩꯍꯥꯎꯒꯤ ꯃꯑꯣꯡꯗ ꯁꯥꯠꯂꯦꯅ ꯂꯩꯍꯥꯎ ꯀꯧꯕ ꯖꯥꯠꯅꯤ ꯑꯗꯨꯒ ꯈꯥꯒꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯒꯤ ꯈꯥꯒꯤ ꯂꯩꯍꯥꯎ ꯃꯥꯒꯤ ꯈꯥꯒꯤ ꯂꯩꯍꯥꯎꯒꯤꯁꯤ ꯃꯈꯣꯛꯁꯦ ꯃꯅꯥꯁꯦ ꯐꯠ ꯊꯦꯛꯑꯒ ꯅꯍꯥꯟꯋꯥꯏ ꯂꯨꯄꯥ ꯆꯞꯄꯤ 10 ꯆꯞꯄꯤ 5 ꯆꯞꯄꯤꯅ ꯁꯦꯒꯥꯏꯔꯤꯉꯩ ꯃꯇꯝ ꯂꯨꯄꯥ 2 ꯆꯞꯄꯤꯅ ꯌꯥꯝ ꯁꯦꯒꯥꯏꯔꯤꯉꯩ ꯃꯇꯝꯗꯨꯗ ꯈꯥꯒꯤ ꯂꯩꯍꯥꯎꯒꯤ ꯃꯅꯥꯁꯦ ꯐꯠ ꯊꯦꯛꯑꯒ ꯈꯥꯒꯤ ꯂꯩꯍꯥꯎ ꯃꯅꯥꯗꯒꯤ ꯊꯣꯛꯂꯛꯄ ꯃꯈꯣꯝꯗꯨꯅ 10 ꯆꯞꯄꯤ ꯅꯞꯄꯝꯃꯤ ꯂꯨꯄꯥ ꯆꯞꯄꯤ ꯅꯞꯄꯝꯃꯤ ꯅꯞꯄꯒ ꯄꯩꯁꯥ ꯆꯠꯅꯔꯝꯕ ꯇꯥꯏꯃꯤꯡꯗꯨꯗ ꯁꯤꯒꯨꯝꯕ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯄꯥꯝꯕꯤ ꯑꯃꯗꯤ ꯑꯣꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯃꯛꯇꯤ ꯃꯌꯥꯝꯅ ꯀꯥꯎꯅꯔꯛꯑꯕ ꯄꯥꯝꯕꯤ ꯑꯃꯅꯤ ꯁꯤꯗꯤ ꯃꯁꯥ ꯃꯁꯥꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯈꯣꯛꯑꯒ ꯑꯗꯨꯝ ꯆꯥꯕꯁꯨ ꯌꯥꯔꯦ ꯆꯥꯃꯁ ꯑꯃꯗꯤ ꯀꯣꯇꯔ ꯂꯩꯔꯦ ꯑꯗꯨꯒ ꯈꯣꯛꯇꯔ ꯂꯩꯔꯦ ꯊꯥꯡ ꯃꯈꯜ ꯐꯖꯕ ꯊꯥꯡꯅꯤ ꯂꯣꯀꯦꯜꯒꯤ ꯊꯥꯡ ꯃꯈꯜꯒꯤ ꯊꯥꯡ ꯁꯦꯐ ꯇꯣꯉꯥꯟꯕ ꯌꯥꯝ ꯂꯩꯔꯤ ꯇꯣꯉꯥꯟꯕ ꯌꯨꯅꯤꯛ ꯑꯃ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯦꯟꯇꯤꯛ ꯑꯣꯏꯕ ꯐꯤꯂꯤꯡꯁ ꯑꯃ ꯐꯥꯎꯕꯤꯒꯅꯤ ꯁꯤꯗ ꯀꯂꯥꯅꯤꯃꯛ ꯑꯗꯨꯒ ꯑꯁ ꯂꯣꯏ ꯁꯨꯔꯦꯅꯦ ꯁꯤꯗꯤ ꯀꯂꯥꯅꯤꯃꯛ ꯃꯣꯔꯣꯛ ꯑꯁꯨꯕ ꯅꯣꯔꯃꯦꯜ ꯊꯨꯝ ꯑꯗꯨꯒ ꯁꯤꯗ ꯄꯦꯂꯦꯠ ꯄꯨꯈꯝ ꯑꯆꯧꯕ ꯑꯗꯨꯒ ꯗ꯭रिꯡꯀꯤꯡ ꯄꯦꯀꯦꯖ ꯋꯥꯇꯔ ꯕꯣꯇꯜ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯆꯛ ꯊꯤꯜꯂꯒ ꯆꯥꯅꯕꯒꯤꯁꯨ ꯂꯩꯔꯦ ꯗꯁꯕꯤꯟꯗ ꯊꯥꯗꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯁꯤꯗ ꯄꯣꯄꯤ ꯊꯥꯕꯗ ꯆꯤꯡ ꯀꯌꯥ ꯑꯃ ꯀꯣꯛꯊꯣꯛꯈ꯭ꯔꯦ ꯀꯤꯍꯣꯝ ꯊꯥꯕꯗꯁꯨ ꯑꯗꯨꯝ ꯀꯣꯛꯊꯣꯛꯏ ꯐꯠꯇꯦ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯩ ꯐꯩ ꯐꯠꯇꯦ ꯀꯩꯝꯇ ꯖꯁ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯐꯝꯁꯤꯃꯛꯇꯤ ꯎ ꯄꯥꯝꯕꯤꯒꯤ ꯃꯈꯥꯗ ꯀꯤꯍꯣꯝ ꯊꯥꯕ ꯌꯥꯏ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯨꯐ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯄꯤꯕꯤꯔꯤ ꯁꯂꯨꯡꯐꯝꯗꯒꯤꯅꯤ ꯑꯣꯖꯥꯁꯦ ꯃꯁꯛ ꯎꯠꯄ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯎꯠꯆꯗ꯭ꯔꯦ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯃꯑꯣꯡꯒꯤ ꯁ꯭ꯇꯥꯏꯜꯅꯤ ꯑꯩꯈꯣꯏꯅ ꯑꯇꯩꯗ ꯐꯪꯗꯕ ꯁ꯭ꯇꯥꯏꯜ ꯑꯃꯗꯤ ꯁꯤꯗꯗꯤ ꯐꯪꯕꯤꯔꯅꯤ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯍꯠ ꯃꯑꯣꯡ ꯇꯥꯅ ꯁꯥꯔꯤꯕ ꯍꯠꯅꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯐꯝꯐꯝ ꯐꯖꯅ ꯁꯥꯔ ꯊꯝꯃꯦ ꯎꯔꯨꯝꯒꯤ ꯃꯈꯥꯗ ꯐꯝꯒꯦ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯐꯝꯒꯦ ꯍꯥꯏꯔꯁꯨ ꯁꯤꯗ ꯐꯝꯐꯝ ꯂꯩꯔꯦ ꯐꯝꯅꯕꯒꯤꯗꯃꯛꯇ ꯊꯝꯃꯤꯕꯅ ꯆꯤꯌꯔꯒꯨꯝꯕ ꯇꯨꯜꯒꯨꯝꯕ ꯅꯠꯇꯦ ꯌꯥꯝ ꯑꯦꯟꯇꯤꯛ ꯐꯤꯂꯤꯡꯗ ꯀꯧꯅꯥꯒꯤ ꯐꯛ ꯁꯝ ꯂꯩꯔꯦ ꯌꯥꯝ ꯇꯔꯨ ꯇꯅꯥꯟꯕ ꯅꯨꯡꯇꯤꯒꯤ ꯁꯤꯠ ꯁꯦꯡꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏ ꯐꯖꯔꯦ ꯁꯤꯃꯗꯤ ꯐꯖꯔꯦ ꯍꯥꯏꯕꯁꯤꯗ ꯍꯦꯟꯅ ꯑꯇꯣꯞꯄ ꯀꯩꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯇꯩ ꯐꯖꯔꯦ ꯃꯌꯥꯝ ꯑꯩꯅ ꯃꯐꯝꯁꯤꯕꯨ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯊꯦꯡꯅꯖꯔꯨꯕ ꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯐꯕꯅꯦ ꯀꯤꯍꯣꯝ ꯆꯥꯕꯒꯤ ꯑꯃꯨꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯆꯔꯒꯦ ꯄ꯭ꯂꯦꯠ ꯄꯤꯅꯤ ꯊꯥꯡ ꯄꯤꯅꯤ ꯊꯨꯝ ꯃꯣꯔꯣꯛ ꯇꯧꯔꯒ ꯏꯁꯥꯅ ꯂꯣꯏ ꯍꯣꯛꯑꯒ ꯆꯥꯟꯅꯖꯕ ꯂꯨꯄꯥ 100ꯒꯤ ꯆꯥꯕꯗ ꯀꯌꯥꯃꯨꯛ ꯇꯧꯕꯤꯒꯦ 100ꯒꯤ ꯈꯔ ꯑꯆꯧꯕꯅ 4 ꯇꯧꯏ ꯈꯔ ꯍꯟꯊꯔꯒꯅ 5 6 ꯀꯤꯍꯣꯝ ꯁꯥꯏꯖꯀꯤ ꯃꯇꯨꯡꯏꯟꯅꯀꯣ ꯍꯩꯅꯥꯟꯗꯗꯤ 100ꯒꯤ 3 ꯇꯧꯏ 103 ꯑꯗꯩ ꯈꯔ ꯄꯤꯛꯑꯒꯅ ꯑꯗꯨꯝ ꯃꯥꯁꯨ ꯑꯝꯍꯥꯅꯤ ꯑꯗꯨꯝ ꯃꯁꯤꯡ ꯑꯗꯨꯝ ꯌꯥꯝꯃꯦ ꯑꯗ ꯆꯥꯎꯔꯤꯉꯩ ꯌꯥꯝꯗ꯭ꯔꯦ ꯄꯩꯁꯥ ꯄꯤꯕꯁꯤꯗꯤ ꯖꯤꯄꯦꯒꯨꯝꯕ ꯑꯗꯨꯝ ꯄꯤꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧ ꯖꯤꯄꯦꯗꯁꯨ ꯑꯗꯨꯝ ꯇꯧꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯖꯤꯄꯦ ꯁꯨꯝ ꯇꯧꯅꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯖꯤꯄꯦ ꯌꯥꯏ ꯑꯗꯨꯒ ꯀꯦꯁ ꯑꯣꯏꯅꯁꯨ ꯌꯥꯏ ꯊꯣꯏꯗꯤꯡꯁꯨ ꯂꯩꯕ꯭ꯔꯥ ꯑꯁ ꯄꯨꯔꯥ ꯕꯦꯔꯥꯅꯤꯅꯦ ꯁꯤ ꯃꯐꯝꯁꯤꯗꯤ ꯅꯩꯔꯦ ꯊꯣꯏꯗꯤꯡꯐꯥꯎ ꯂꯩꯔꯝꯃꯤꯁꯨ ꯑꯣꯏꯔꯦꯅ ꯁꯤ ꯑꯁ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯁꯤ ꯇꯧꯕꯤꯁꯤꯗꯤ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯃꯅꯤ ꯁꯤꯗ ꯁꯤꯗꯒꯁꯤ ꯑꯁ ꯁꯤꯗ ꯍꯦꯛꯇ ꯍꯧꯖꯔꯒꯦ ꯑꯁ ꯁꯤ ꯈꯨꯊꯨꯝꯁꯤꯗ ꯁꯤꯗꯤ ꯀꯤꯍꯣꯝ ꯃꯥꯟꯗ꯭ꯔꯦ ꯀꯩꯅꯣ ꯆꯝꯆꯝ ꯃꯥꯜꯂꯦ ꯃꯔꯤꯡ ꯑꯃ ꯆꯥꯎꯕꯗ ꯊꯨꯝꯕ꯭ꯔꯥ
와빠봐. 언제 전부 전면도 무슨 해야? 공함 굴함 도바 거의 뭐 반반 톡배 뭐 방 좀 레이까. เอาเลยเอามาทึกละเช่น No problem. Nesar call gitu makta. Ayo kipung taret ka minit ni puma. Ayo ka kiom sabi ade je. Sakau sok mi di sabi no do sakau sok ta bagumba. Adum bade dum sabi ya ina ai khanje. Ai ngon ta proof ni. Aham bai idea je kai de la ine hoi si u tha bai je. ไอ้ฮานะกี่โฮมที่ฮานะถึงโตลงมันไอ้ที่อูที่ทาดึงไอ้เนี่ยกี่โฮมนี่ปังถึงทายไอ้ชีกี่อูชีกี่วารีชีมีดีว่าแต่ถึงวันทองเดินโอมอ่ะติชีกี่มาเริ่มจะพัฒนางานว่ะไอ้ติชีอามุขานิงานไอ้กี่โฮมที่รวยแล้วก็อูชีน้องชิงเขาว่าไอ้เนี่ยได้ไหมนะว่าคันจิลาคนตะกี้อันนี้มาการเนี่ยกี่จังละไอ้อูที่ทากี่มีบ้างอูทารามาต้องกี่โฮมลงไปใช้ตรุงพาได้บ่ใช้กูดิ้งกี่ไอ้อูที่ก็กี่โฮมนี่ก็ปุ่นทำนี่นะไอ้ที่ผมที่ถามว่าเฮ้ยเขาบอกว่าดูอู่ที่จะต้องทานเลยจะแก่ตาเลยดูเดียยาได้สิยาชาแล้วเดี๋ยวนุ่งไอทีเอ๋ยาได้ใครจ้างชาตัวก็อยากพูดดิตลาดถึงทำนั่นที่คุณนุ่นทำเสร็จแล้วมั้งกี่ไอ้เรื่องที่เรื่องนี้เดิมไม่ทำน้ำมันหักตัวจ้างชาตัวไปชาพิรมดูวิดีโอคนนั้นมากันนะหายตัวเนี่ยอันนั้นพี่เดี๋ยวช่วยไอ้อาตัวบ้าพอเลยดูดูจ้าจะเจอรู้กี่เก๋ก็มาทางอามุกลากี่เก๋ยามนุ่งไงมาพัมสิผู้เชนให้บิริบะก็จานให้บิรักปะall India radio อินฟาลสันตกปะคงกังกิทาวรำติกปั๊มบิกิมาตั้งดะไทยบิคิบดุตาบะดกี้ติกปั๊มบิทานิงบกิวัคคัลคัลคิวกิโฮมจุจ้าบะติกปั๊มบิจุทาบะอดุมบกิวัคคัลดะตาวรคิวเนี่ยให้เนาะจานให้บิติกปั๊มบิมาชิงเดย์หังอัตระมาชิงจุกรีนวะเห็นบะอดุกะกิโฮมจุจ้าบะที่สมจริงที่ลานทุระก็สมจักรกันนะเราเรียนบ่มเลยนะนี่ดูก็วันที่มาผมดูนะสมนักกันดะรัชชัดจุ่มนั่นจัดลีบลำบีให้ตัดจุ่มนั่นแต่วายเซฟนี่สิเลยเจ้วายเซฟสิกิรัชชัดจัดลีบสมนักกันนะจังอีบลำบีสิตัวนะสารมดูเลยนี่วังจิงเอสเคการเรียนบิคอกอุยันฟาวรก็หลักบลำบีนี่สิมาชินะจรังพัดลมตะกี้หลักบลำบีไว้ตัวนี้จรังพัดชินะอุยันลมตะกี้หลักบลำบีจรังพัดลมตะกี้หลักบลำบีสิตัวหลักก็เปจีอามาดิเบงกี้ตารามาตุงดะสิลำบีจะชิงมายากิลำบีตัวละอามาตุงดะสิตัวก่อนกันดะมาสักวายเซฟกิลำบีตัวแทงนาระก็รัชชัดหายก็เดินดูสมนักกันดะอามุกจัดลอกันนะสิอุยานอามุกตากันสิจริงสิกิสมนักกันชัดสารมชิงกิมุสิกิพอจะรับมาพมดูมาเลยริบันมีอันสวยตัวนั้นก็ทบกันดะว่าเขาสต็อปปะตรงงานบ้ามันดีพอบีกัน